ꯌꯥꯝ ꯍꯥꯎꯋꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯎꯄꯤ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯑꯩꯁꯦ ꯂꯨꯖꯔꯨꯕꯗꯩ ꯀꯥꯔꯛꯏꯅꯦꯕꯀꯣ ꯂꯥꯏꯗꯨꯛꯁꯨ ꯊꯥꯗ꯭ꯔꯤ ꯑꯩ ꯃꯥꯏꯁꯦ ꯑꯝꯇ ꯀꯩꯅꯣꯝ ꯇꯩꯁꯟꯈꯤꯒꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯪꯖꯜꯂꯕꯅꯤꯅ ꯃꯥꯏꯁꯦ ꯀ꯭ꯔꯦꯛ 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 ꯂꯥꯎꯁꯜꯂꯛꯑꯦꯕ ꯑꯗꯣ ꯑꯣꯂꯥꯡ ꯊꯥꯗꯗꯤ ꯑꯩ ꯃꯥꯏꯁꯦ ꯀꯩꯁꯨꯝ ꯇꯩꯕ ꯌꯥꯗꯦꯕꯀꯣ ꯍꯦꯛꯇ ꯎꯔꯤꯡ ꯃꯌꯥꯝ ꯄꯨꯇꯞ ꯄꯨꯇꯞ ꯆꯣꯡꯉꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯁꯜꯂꯛꯄꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯃꯥ ꯑꯥꯔꯠꯀꯤ ꯄ꯭ꯔꯣꯗꯛꯁꯤꯅ ꯑꯗꯨꯝ ꯆꯥꯟꯅꯩ ꯑꯗꯨꯅ ꯑꯩ ꯃꯃꯥ ꯑꯥꯔꯠꯀꯤꯁꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕꯀꯣ ꯂꯤꯁꯥ ꯑꯥꯏꯂꯥꯏꯅꯔꯕꯨ ꯑꯣꯏꯔꯣ ꯂꯤꯁꯥ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯩ ꯃꯃꯥ ꯑꯥꯔꯠꯀꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕꯀꯣ ꯀꯣꯝꯄꯦꯛ ꯄꯥꯎꯗꯔꯕꯨ ꯑꯣꯏꯔꯣ ꯐꯥꯎꯟꯗꯦꯁꯟꯕꯨ ꯑꯣꯏꯔꯣ ꯃꯃꯥ ꯑꯥꯔꯠꯀꯤ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯩꯕ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯩ ꯄꯤꯁꯨꯝꯁꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯨꯖꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝꯅ ꯑꯍꯥꯕ ꯀꯩꯅꯣꯗꯣ ꯑꯗꯨ ꯌꯥꯝ ꯑꯍꯥꯕꯗꯤ ꯇꯩꯗ꯭ꯔꯦ ꯑꯗꯨꯝ ꯑꯁꯤꯁꯤ ꯑꯣꯏꯅ ꯇꯩꯌꯦꯕꯀꯣ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗꯗꯤꯅꯦ ꯑꯗꯨꯝ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯑꯗꯨꯝ ꯇꯩꯌꯦꯕꯀꯣ ꯈꯔ ꯈꯔ ꯒꯦꯞ ꯂꯩꯕ ꯃꯐꯝꯁꯦ ꯑꯗꯣ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯍꯥꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯠꯄ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯖꯦꯜꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯕ꯭ꯔꯥꯎꯟ ꯀꯂꯔꯒ ꯕ꯭ꯂꯦꯛ ꯀꯂꯔꯒ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯇꯩꯌꯦ ꯑꯗꯨꯗꯨꯅꯗꯤ ꯐꯖꯕ ꯍꯦꯜꯂꯦꯗꯅꯀꯣ ꯑꯗꯣ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯁꯤꯁꯦ ꯑꯗꯨꯝ ꯇꯩꯔꯦ ꯌꯥꯝꯅ ꯑꯩꯗꯤ ꯌꯥꯝꯅ ꯇꯩꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯄꯤꯁꯨꯝꯁꯦ ꯌꯥꯝꯅ ꯍꯥꯕꯅꯤꯅ ꯃꯁꯥꯒꯤꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯑꯗꯨꯝ ꯇꯩꯗ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯩ ꯀꯦꯗꯦꯕꯀꯣ ꯌꯥꯝꯅ ꯀꯦꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯔꯦꯗ ꯀꯂꯔꯒꯤ ꯕꯤꯟꯗꯤ ꯃꯆꯥꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯟꯗꯨꯔꯁꯤꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯇꯛ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯗꯣꯏꯅꯤꯅ ꯍꯥꯏꯗꯤ ꯕꯤꯟꯗꯤ ꯅꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯗꯣ ꯅꯍꯥꯟ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯏ ꯊꯥꯗꯕꯗ ꯆꯠꯄꯗꯣ ꯑꯗꯨꯒꯩꯗꯨꯒ ꯑꯩ ꯕꯤꯟꯗꯤꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯩꯗꯨꯒ ꯑꯩꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯏ ꯊꯥꯗꯕꯗꯣ ꯀꯣꯁꯃꯦꯇꯤꯛꯇꯒꯤ ꯕꯤꯟꯗꯤ ꯂꯩꯒꯦꯅ ꯆꯠꯄꯅꯦꯕꯀോ ꯆꯠꯂꯒ ꯑꯗꯨꯝ ꯕꯤꯟꯗꯤꯗꯨꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯀꯥꯎꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯌꯦꯡꯒꯅꯤ ꯑꯉꯥꯡꯒꯤ ꯀꯩꯀꯩ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯕꯤꯟꯗꯤꯁꯨ ꯈꯔ ꯑꯩꯗꯤ ꯕꯤꯟꯗꯤ ꯑꯩꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯍꯥꯏꯗꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤ나 ꯄꯥꯛ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯂꯩꯕ ꯀꯥꯟꯗ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯁꯜꯂꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤꯅ ꯍꯥꯏꯗꯤ ꯕꯤꯟꯗꯤ ꯌꯥꯎꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯕꯤꯟꯗꯤꯁꯤꯁꯨ ꯃꯌꯥꯝ ꯃꯤꯒꯤ ꯕꯤꯟꯗꯤ ꯋꯥꯏꯔꯒ ꯅꯝꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ ꯔꯦꯗ ꯀꯂꯔꯒꯤ ꯕꯤꯟꯗꯤꯁꯦꯀꯣ ꯑꯗꯨꯒꯤ ꯑꯩ ꯃꯤꯒꯤ ꯕꯤꯟꯗꯤ ꯋꯥꯏꯔꯒ ꯑꯃꯐꯥꯎ ꯅꯝꯗꯦꯕꯀꯣ ꯐꯠꯇꯦꯅ ꯍꯥꯏꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯣꯕ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯤꯕꯅꯦꯕꯀꯣ ꯂꯥꯏ ꯇꯤꯟꯒꯤ ꯃꯌꯥꯝ ꯑꯃ ꯄꯤꯕꯅꯦꯕ ꯑꯗꯨꯒꯩꯗꯣ ꯌꯦꯡꯕ ꯀꯥꯟꯗ ꯕꯤꯟꯗꯤꯁꯦ ꯃꯤ ꯑꯃꯒꯤ ꯕꯤꯟꯗꯤꯗꯣ ꯃꯤ ꯑꯃꯅ ꯅꯝꯕꯗꯣ ꯐꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯃꯤ ꯑꯃꯒꯤ ꯁꯤꯖꯤꯟꯅꯕ ꯕꯤꯟꯗꯤꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯅꯝꯖꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯁꯤꯟꯗꯨꯔꯁꯤꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯃꯪꯍꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯥꯏ ꯑꯝꯇ ꯈꯣꯏꯔꯝ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯈꯣꯏꯔꯝꯃꯒꯦ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯇꯥꯔꯗꯤꯀꯣ ꯑꯩ ꯑꯝꯇ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯠꯂꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯨ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯌꯥꯝ ꯃꯥꯡꯒꯣꯟꯗꯩ ꯆꯪꯕꯒ ꯁꯤꯒ ꯑꯩꯒꯤ ꯔꯨꯝ ꯂꯩꯔꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅ ꯈꯣꯠꯊꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯄꯥꯅ ꯂꯩꯕꯤꯔꯝꯃꯤꯅꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤꯅꯦꯅ ꯗꯣꯔꯦꯃꯣꯟꯁꯦ ꯇꯨ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯄꯥꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤꯅꯦꯅ ꯂꯩꯕꯤꯔꯝꯃꯤꯅꯤ ꯑꯗꯩꯗꯤ ꯇꯨ ꯄꯦꯔꯣꯠ ꯑꯃꯁꯨ ꯂꯩꯕꯤꯔꯝꯃꯤ ꯇꯨ ꯄꯦ ꯄꯦ ꯂꯥꯎꯕꯤꯁꯦ ꯑꯗꯨꯒ ꯑꯁꯤꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯂꯥꯏ ꯊꯥꯗꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯗꯣꯟꯆꯥꯅ ꯒꯤꯐ ꯄꯤꯔꯛꯏꯅꯦ ꯑꯉꯥꯡꯒꯤ ꯑꯗꯣ ꯁꯤꯒꯤ ꯔꯨꯝꯁꯤꯒꯅ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯂꯩꯌꯦꯕꯀꯣ ꯃꯥꯗꯣ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯍꯟꯗꯛ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯒꯠꯂꯛꯑꯦꯕꯀꯣ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯦ ꯆꯥꯔꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯁꯤꯁꯤꯒꯅ ꯏꯅꯥꯎꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯏꯟꯖꯥꯡꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯀꯣꯕꯤ ꯕꯣꯔꯥꯅꯤꯀꯣꯁꯦ ꯀꯣꯕꯤꯒꯤ ꯕꯣꯔꯥ ꯑꯃ ꯇꯧꯔꯦ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯑꯗꯨꯒ ꯇꯣꯃꯦꯇꯣꯒ ꯑꯗꯨꯒ ꯇꯣꯉꯥ ꯉꯥꯔꯤꯗꯣ ꯑꯗꯨꯗꯨꯒ ꯇꯤꯜꯍꯧꯒ ꯑꯃ ꯉꯧꯗꯣꯏꯅꯦ ꯆꯠꯅꯤ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯍꯩꯇꯦꯕꯀꯣ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯌꯥꯝ ꯍꯩꯌꯦ ꯃꯥꯅ ꯑꯣꯏꯅ ꯇꯧꯔꯅꯤ ꯃꯥꯅ ꯇꯧꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯩꯍꯧꯕ ꯇꯥꯔꯗꯤ ꯑꯩ ꯑꯥꯗ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯇꯧꯔꯒ ꯆꯥꯏꯗꯅꯀꯣ ꯍꯥꯎꯕ ꯌꯦꯡꯁꯦ ꯉꯁꯤ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯍꯥꯎꯒꯗꯕꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯄꯥꯅꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯕꯀꯣ ꯍꯥꯎꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯕ ꯍꯥꯎꯕ ꯉꯁꯤ
ꯍꯥꯎꯔꯦ ꯌꯨꯝ ꯆꯠꯂꯒ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗꯣ ꯑꯗꯨꯝ ꯇꯤꯐꯤꯟꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯕꯣꯔꯥꯁꯦ ꯑꯩ ꯕꯣꯔꯥ ꯍꯧꯕ ꯃꯇꯝꯗ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯇꯦꯕꯀꯣ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯄꯕꯨꯗꯤ ꯕꯨꯔ ꯕꯨꯔ ꯀꯥꯝꯈꯠꯂꯒ ꯍꯥꯎꯕꯅꯦ ꯑꯗꯨꯁꯨ ꯑꯩ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯊꯥꯎꯁꯦ ꯂꯦꯝꯃꯒꯀꯣ ꯑꯂꯦꯝꯕ ꯊꯥꯎꯗꯣ ꯑꯃꯨꯛ ꯆꯥꯕꯗꯣ ꯐꯠꯇꯦꯕꯀꯣ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯠꯇꯦꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯆꯪꯒꯗꯕ ꯊꯥꯎꯗꯣ ꯑꯗꯨꯗꯨꯗꯪ ꯍꯥꯞꯄꯒ ꯍꯧꯕꯤꯕ ꯑꯗꯨꯒ ꯃꯊꯪ ꯍꯧꯕ ꯀꯥꯟꯗ ꯑꯃꯨꯛ ꯑꯅꯧꯕ ꯊꯥꯎ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯧꯕꯤꯕꯅꯦ ꯊꯥꯎꯗꯣ ꯂꯦꯝꯃꯒ ꯂꯩꯕꯗꯣ ꯑꯃꯨꯛ ꯑꯔꯦꯝꯕ ꯊꯥꯎꯗꯣ ꯑꯃꯨꯛ ꯃꯊꯪ ꯀꯩꯀꯩ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗꯣ ꯐꯠꯇꯦꯕ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯂꯣꯏꯅ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤꯁꯨ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯕꯣꯔꯥꯁꯨ ꯃꯥꯅ ꯕꯣꯔꯥꯒꯁꯦ ꯃꯥꯅ ꯂꯣꯏ ꯊꯤꯠꯇꯅ ꯈꯣꯠꯇꯅ ꯍꯧꯕꯇꯅꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ ꯍꯧꯕꯗꯨꯗꯤ ꯑꯩ ꯍꯧꯕꯤꯔꯛꯑꯒꯦꯅꯀꯣ ꯑꯇꯩꯗꯤ ꯃꯥ ꯂꯣꯏ ꯇꯧꯋꯤꯅꯤ ꯕꯣꯔꯥ ꯈꯔ ꯍꯧꯕ ꯂꯣꯏꯔꯦ ꯈꯔ ꯑꯃ ꯋꯥꯠꯂꯤ ꯍꯧꯒꯗꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯇꯤꯜꯍꯧꯁꯦ ꯃꯔꯤꯅꯦ ꯑꯆꯧꯕ ꯑꯅꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯣꯇꯣꯉꯥ ꯉꯥꯔꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯑꯁꯤꯁꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯉꯥ ꯀꯣ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤꯁꯦ ꯑꯅꯤꯅꯦꯕ ꯂꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯗꯗꯣꯔꯦ ꯏꯅꯥꯎꯅꯨꯄꯤꯅ ꯁꯤꯗ ꯊꯥꯎ ꯍꯥꯞꯈ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯅ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯃꯥꯁꯇꯔꯠ ꯑꯣꯏꯜꯅꯤ ꯁꯤꯒ ꯍꯥꯞꯄꯤꯁꯦ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯤꯜꯍꯧꯁꯦ ꯃꯨꯜꯂꯀꯥꯟꯗ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯍꯥꯞꯇꯣꯏꯔꯥ ꯈꯔ ꯈꯔ ꯃꯨꯜꯂ ꯏꯅꯥꯎꯅꯨꯄꯤꯅ ꯇꯥꯛꯑꯒ ꯑꯩ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯒꯤꯁꯦ ꯑꯩ ꯌꯥꯝ ꯇꯧꯅꯤꯡꯉꯛꯄꯗꯣ ꯍꯩꯅꯕꯒꯤꯀꯣ ꯌꯨꯝ ꯌꯧꯔꯒ ꯇꯤꯜꯍꯧꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯔ ꯃꯨꯜꯍꯟꯂꯣ ꯌꯥꯒꯗ꯭ꯔꯥ ꯈꯤꯇꯪ ꯇꯧ ꯐꯠꯇꯕ ꯃꯤꯒꯤ ꯍꯥꯏꯕ ꯊꯥꯎ ꯌꯥꯝꯃꯤꯁꯤꯅ ꯅꯪꯅ ꯃꯤ ꯑꯣꯏꯅ ꯌꯥꯝ ꯆꯥꯕꯗꯣ ꯆꯥꯅꯤꯡꯗꯦꯕ ꯌꯥꯗꯕ ꯄꯣꯠꯅꯤ ꯌꯥꯔꯦꯅꯦ ꯀꯌꯥꯝ ꯍꯥꯞꯄ ꯑꯣ ꯁꯤꯗꯤ ꯑꯩꯗꯤ ꯌꯥꯎꯖꯗ꯭ꯔꯦ ꯊꯨꯝꯁꯤꯒ ꯊꯨꯝ ꯍꯥꯞꯄꯗ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯌꯥꯝ ꯌꯦꯡꯉꯨꯇꯣ ꯀꯂꯔꯁꯦ ꯆꯦꯟꯖ ꯑꯣꯏꯔꯛꯑꯦ ꯆꯠꯅꯤꯅꯦ ꯊꯣꯏꯕ ꯀꯔꯤ ꯆꯠꯅꯤꯅꯣ ꯃꯣꯔꯣꯛꯀꯤꯔꯣ ꯇꯣꯉꯥꯟ ꯆꯠꯅꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯍꯩꯅꯔꯣꯏꯁꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯥꯏ ꯇꯝꯕꯅꯤ ꯃꯌꯥꯝ ꯆꯥꯖꯔꯒꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯆꯝꯕ ꯑꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯏꯅꯦ ꯑꯩ ꯍꯥꯎꯔꯣꯏꯗꯕ ꯃꯥꯜꯂꯨꯔꯦ ꯃꯁꯛꯁꯤꯒ ꯈꯨꯍꯥꯎ ꯑꯃ ꯇꯧ ꯂꯩꯔꯝꯕ ꯋꯥꯅꯤ ꯃꯤ ꯍꯌꯦꯡ ꯁꯨꯝ ꯇꯧꯅꯕ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯈꯔ ꯀꯨꯏꯅ ꯇꯨꯝꯖꯩ ꯑꯩꯅ ꯆꯥꯛ ꯇꯣꯛ ꯂꯣꯏꯕꯐꯥꯎ ꯍꯧꯒꯠꯂꯛꯑꯅꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ ꯂꯦꯡꯕ ꯍꯧꯒꯠꯂꯛꯑꯦ ꯃꯌꯥꯝ ꯃꯅꯤꯡꯗ ꯍꯧꯖꯤꯛ ꯃꯃꯥꯅ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯃꯁꯝ ꯀꯛꯄꯤꯔꯤ ꯌꯥꯝ ꯐꯖꯅ ꯀꯛꯏ ꯅꯦꯇꯣꯟ ꯃꯁꯝꯁꯦ ꯌꯥꯝ ꯌꯥꯝꯕꯅꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯗꯨꯅ ꯌꯥꯝꯕꯅꯤꯅꯀꯣ ꯃꯁꯝꯁꯦ ꯍꯥꯏꯗꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯅꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯏ ꯃꯁꯝꯁꯦ ꯐꯖꯩ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯃꯁꯝ ꯇꯦꯟꯕ ꯂꯣꯏ ꯆꯠꯅꯔꯕꯅꯤ ꯏꯇꯦꯟ ꯇꯦꯟꯅ ꯂꯣꯏ ꯀꯛꯅꯔꯕꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯔꯒ ꯁꯥꯡꯃꯜꯂꯦ ꯅꯦꯇꯣꯟ ꯈꯔꯒ ꯀꯛꯊꯠꯈꯤꯁꯤꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯣ ꯑꯩ ꯍꯁꯕꯦꯟꯗꯣ ꯕꯦꯡꯗ ꯆꯠꯂꯨꯕꯗꯩ ꯂꯥꯛꯏꯅꯦ ꯍꯥꯏꯌꯦꯕꯀꯣ ꯋꯥꯅ ꯅꯨꯡꯁꯥ ꯁꯥꯕꯗꯨꯒꯅꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯅ ꯍꯪꯉꯤꯕ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯃꯥꯒꯤ ꯁꯤꯗꯩꯁꯦ ꯌꯦꯔꯨꯝ 2 ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯆꯥꯛꯅꯦꯕ ꯑꯩꯅ ꯀꯥꯝꯃꯤꯁꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯞ ꯊꯣꯡꯕꯤꯔꯦ ꯃꯥꯛ ꯆꯥꯕ ꯅꯪꯅꯕ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯥ ꯁꯨꯃꯥꯏꯅ ꯄ꯭ꯔꯞ ꯆꯥꯔꯦ ꯃꯥꯁꯨ ꯆꯥꯔꯒ ꯑꯃꯨꯛꯀꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯃꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯕꯦꯡꯗꯣ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯅꯤꯅ ꯅꯪꯅꯔꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥ ꯃꯆꯥꯅꯤ ꯀꯣꯗꯣꯅꯨ ꯃꯆꯥꯅꯤ ꯀꯣꯗꯣꯅꯨ ꯃꯃꯥꯒꯤ ꯀꯣꯗꯣꯅꯨ ꯅꯨꯡꯁꯤꯕ ꯃꯆꯥ ꯔꯥꯁꯤ ꯂꯩꯕ ꯃꯆꯥꯗꯨ ꯀꯅꯥꯅꯣ ꯔꯥꯁꯤ ꯃꯇꯨꯝꯗꯨ ꯀꯅꯥꯅꯣ ꯔꯥꯁꯤ ꯃꯇꯨꯝꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯧꯁꯤꯒ ꯉꯥꯎꯔꯦ ꯇꯧꯔꯣ ꯉꯥꯎꯔꯦ ꯇꯧꯊꯣꯛꯑꯣꯗꯅ ꯉꯥꯎꯔꯦ ꯇꯧꯊꯣꯛꯑꯣ ꯉꯥꯎꯔꯦ ꯕꯥꯏ ꯏꯅꯥꯎꯅꯨꯄꯤꯁꯨ ꯆꯠꯈꯔꯦ ꯉꯁꯤꯗꯣ ꯑꯉꯥꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯂꯣꯏꯈ꯭ꯔꯕꯀꯣ ꯁꯦꯔꯦꯛꯁꯨ ꯂꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯁꯪꯒꯣꯝꯕꯨꯗꯤ ꯂꯩꯔꯤ ꯁꯪꯒꯣꯝꯁꯨ ꯂꯣꯏꯗꯣꯔꯦꯕꯀꯣ ꯑꯩ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦ ꯃꯥꯒ ꯆꯠꯂꯒ ꯑꯗꯣ ꯃꯥꯁꯨ ꯆꯠꯊꯣꯛꯈ꯭ꯔꯦ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯑꯉꯥꯡꯁꯦ ꯑꯩꯅ
ꯆꯧꯕ꯭ꯔꯤꯗꯣ ꯑꯗꯨꯏꯗꯨꯒꯩꯗꯨ ꯑꯩꯅ ꯀ꯭ꯋꯥꯁ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯩ ꯃꯔꯛꯇꯅ ꯑꯗꯨꯝ ꯃꯨꯛ ꯍꯥꯞꯄꯦ ꯃꯔꯛꯇꯅ ꯑꯗꯨꯝ ꯑꯦꯄꯜ ꯄꯤꯖꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯗꯣ ꯍꯧꯖꯤꯛ ꯃꯌꯥ ꯍꯧꯔꯛꯄꯒꯤꯅꯦ ꯃꯊꯤꯗꯣ ꯍꯥꯏꯗꯤ ꯄꯤꯠ ꯄꯤꯠ ꯆꯤꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯆꯤꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯗꯣꯟꯆꯥꯅ ꯈꯔꯅꯤꯒꯤ ꯑꯣꯏꯅꯅꯦ ꯁꯦꯔꯦꯔꯦꯛꯁ ꯑꯣꯏꯅ ꯄꯤꯖꯧ ꯑꯀꯟ ꯍꯥꯏꯗꯤ ꯆꯧꯕ꯭ꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯄꯤꯖꯒꯦꯅꯨ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯣ ꯁꯦꯔꯦꯔꯦꯛ ꯄꯤꯖꯩꯅꯦꯕꯀꯣ ꯁꯦꯔꯦꯔꯦꯛꯁꯤꯁꯨ ꯂꯣꯏꯗꯣꯔꯦ ꯈꯔꯕꯨꯗꯤ ꯂꯩꯔꯤꯕꯀꯣ ꯑꯩ ꯍꯁꯕꯦꯟꯅ ꯃꯥꯗꯣ ꯂꯥꯛꯑꯝꯕꯗꯨꯒ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯅꯦꯕ ꯅꯪ ꯁꯪꯕ ꯇꯥꯔꯗꯤ ꯈꯔ ꯂꯩꯔꯝꯃꯣ ꯁꯪꯗ꯭ꯔꯒꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯨꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯥ ꯂꯩꯕꯤꯔꯛꯀꯦ ꯄꯝꯃꯣ ꯄꯄꯥꯗ ꯄꯄꯥ ꯑꯥꯒꯦ papa masak pajabahi papa masak pajabahi ubra nang minya papa mali hai bra minya papa mali hai bra oras daw bra oh pamandai ni para pamandai siga leire angangi nan pro sangom aduga siga sererek aduga siga ORS aduga siga mai diaper leire ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤꯁꯨ ꯍꯤꯗꯥꯛ ꯂꯧꯔꯛꯑꯅꯤ ꯑꯗꯨꯒ ꯑꯉꯥꯡꯒꯤꯁꯨ ꯍꯤꯗꯥꯛ ꯂꯧꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯍꯤꯗꯥꯛ ꯂꯧꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯆꯠꯂꯤꯅꯦ ꯃꯌꯥꯝ ꯂꯛꯈꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯨꯀꯥꯟꯅꯤ ꯁꯤꯅ ꯑꯗꯣ ꯑꯩꯒꯤ ꯕꯤꯟꯗꯤ ꯃꯆꯥꯁꯦ ꯂꯩꯔꯝꯗꯦꯕꯀꯣ ꯑꯅꯤꯈꯛꯇꯪ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯑꯅꯤꯁꯦ ꯌꯥꯝ ꯊꯧꯀꯣ ꯃꯤꯅ ꯂꯣꯏꯅ ꯃꯤ ꯍꯥꯟꯅ ꯇꯣꯛꯀꯅꯤ ꯇꯣꯀꯦꯟ ꯅꯝꯕꯔꯒ ꯂꯥꯡꯅꯤꯅ ꯇꯣꯛꯀꯅꯤ ꯑꯦꯒ꯭ꯔꯣꯜ ꯉꯥꯏꯕ ꯑꯣꯏꯅ ꯖꯜꯖꯤꯔꯥ ꯊꯛꯑꯒ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯗꯨꯀꯥꯟꯁꯦ ꯍꯧꯖꯤꯛꯇ ꯍꯥꯡꯕꯇ ꯉꯥꯏꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯃꯥꯒꯤ ꯀꯁꯇꯃꯔ ꯉꯁꯤ ꯑꯗꯣ ꯑꯦꯒ꯭ꯔꯣꯜꯁꯦ ꯍꯧꯕꯗꯤꯉꯥꯏꯍꯥꯛ ꯃꯇꯝ ꯀꯨꯏ ꯆꯪꯉꯤꯗꯅꯀꯣ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ ꯑꯗꯣ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯖꯅꯁꯨ ꯃꯆꯜ ꯀꯩꯀꯥꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯑꯗꯣ ꯌꯥꯡꯕꯁꯨ ꯌꯥꯝ ꯌꯥꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤꯁꯦ ꯀꯨꯏꯗꯣꯏꯔꯥ ꯍꯥꯏꯅ ꯍꯪꯕ ꯀꯨꯏꯔꯣꯏꯌꯦ ꯌꯥꯝ ꯌꯥꯡꯒꯅꯤ ꯑꯗꯣ ꯌꯥꯝ ꯌꯥꯡꯅꯁꯨ ꯇꯧꯋꯦ ꯃꯥꯏꯁꯦ ꯐꯔ ꯇꯧꯋꯦꯕ ꯈꯨꯌꯥꯡꯗꯣ ꯃꯌꯥꯝ ꯁꯔ ꯇꯥꯁꯜꯂꯒ ꯂꯣꯏꯈꯔꯦ ꯑꯗꯣ ꯄꯤꯔꯛꯑꯦ ꯍꯧꯖꯤꯛ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯣ ꯇꯦꯁ ꯇꯧꯔꯒ ꯍꯥꯏꯔꯛꯀꯦ तारों बंद काट ये टायर टने नहीं देखें तो ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯣ ꯀꯌꯥꯝ ꯍꯥꯎꯋꯦ ꯌꯦꯡꯉꯣ जाइए और ये रामकृष्ण डिस्ट्रिक्ट देखिए ꯍꯥꯎꯕ ꯃꯌꯥꯝ ꯑꯩ ꯆꯠꯂꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯀꯦꯟ ꯅꯝꯕꯔꯁꯦ ꯂꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯗꯤ ꯑꯃꯨꯛ ꯌꯦꯡꯍꯟꯗꯅ ꯌꯨꯝꯗ ꯍꯟꯕ ꯇꯥꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯄꯨꯡ 4ꯗꯒꯤ ꯆꯠꯄꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6:30 ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯉꯥꯏꯕꯗ ꯃꯤꯁꯨ ꯑꯈꯥꯛ ꯆꯤꯜꯂꯦꯕꯀꯣ ꯑꯗꯣ ꯄꯨꯡ 5ꯗ ꯃꯣꯏꯒꯤ ꯗꯨꯀꯥꯟꯗꯣ ꯍꯥꯡꯉꯦ ꯑꯗꯨꯒ ꯄꯨꯡ 5ꯗ ꯌꯦꯡꯕ ꯍꯧꯕꯅꯦꯕꯀꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ 11 ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯄꯨꯡ 6:30 ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯌꯨꯝꯕꯨꯗꯤ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯉꯁꯥꯏꯗꯩ ꯉꯥꯏꯔꯛꯄꯒꯤꯀꯣ ꯑꯗꯨꯝ ꯐꯝꯅ ꯂꯩꯕꯒꯤ ꯃꯌꯥꯝ ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯁꯤꯜꯂꯛꯑꯦ ꯐꯖꯅ ꯌꯨꯝ ꯌꯧꯔꯦ ꯃꯌꯥꯝ ꯑꯩ ꯍꯁꯕꯦꯟꯗꯁꯨ ꯃꯥꯗꯣ ꯆꯪꯉꯣ ꯌꯥꯗ꯭ꯔꯦꯕꯀꯣ ꯊꯦꯡꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯌꯨꯝ ꯌꯧꯔꯦ ꯃꯌꯥꯝ ꯏꯔꯨꯊꯣꯛꯇꯣꯛꯎꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯑꯅꯤꯈꯛ ꯄꯤꯔꯛꯑꯦ ꯃꯣꯏꯅ ꯑꯔꯨꯝ ꯈꯔ ꯍꯧꯕꯒ ꯑꯗꯩꯗꯤ ꯃꯊꯤ ꯆꯤꯕꯦꯠ ꯐꯥꯏꯕꯒꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯕꯤꯟꯗꯤꯁꯨ ꯂꯧꯔꯛꯑꯦ ꯕꯤꯟꯗꯤꯁꯦ ꯊꯤꯕꯗ ꯃꯌꯥꯝ ꯃꯣꯏ ꯗꯨꯀꯥꯟꯗꯨꯒꯀꯣ ꯕꯤꯟꯗꯤꯁꯦ ꯊꯤꯕꯁꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗꯨꯒ ꯑꯆꯧꯕꯗꯤ ꯃꯌꯥꯝ ꯂꯩꯕ ꯃꯆꯥꯁꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯊꯝꯕ ꯌꯥꯗꯅꯦꯕꯀꯣ ꯑꯗꯣ ꯊꯤ ꯐꯪꯗꯅ ꯑꯩꯅ ꯂꯩꯔꯝꯒꯅꯤꯗ ꯗꯗꯥ ꯌꯦꯡꯉꯣ ꯍꯥꯏꯅꯀꯣ ꯀꯨꯏꯅ ꯆꯪꯉꯩ ꯊꯤꯔꯦ ꯑꯗꯩꯗꯤ ꯂꯥꯁꯇ ꯐꯪꯉꯛꯑꯦ ꯗꯥꯎ ꯌꯥꯗꯕꯩ ꯆꯥꯡꯗꯣ ꯑꯩꯒꯤ ꯂꯥꯁꯇꯗꯤ ꯐꯪꯉꯛꯑꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣग ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ